आकाशवाणी इम्फाल R.K Gorani na pau pazari ahanbada maruiba pau Manipur Vidhan Sabhana War on Drugs campaign mai pahanabagidamag MLA humphumag drugs warrior oinaba warip lawkre Mukhyamantri Nongthaman Biren Hairi Manipur gi mahausadgi laijaraklaba masana sing jongkhatnaba sarkarna akhanaba thorang lawkhatle amasung Nagaland na nephew Riobu NDPP Legislature Party gi lusing boina khankre Manipur Vidhan Sabhana War on Drugs campaign mai pahanabagidamag MLA humphumag drugs warrior oina warip lawkre Mukhyamantri Nongthaman Birena Rajya Vidhan Sabha da haikre mayai kaba chinja ki mayokta changsin balanjang da rajniti gi khut changaloi sarkarna suning hanaba tawroi magna hai Rajya sta War on Drugs campaign hek haukhibadagi singi jila singdalam ekar lesing tarani panga sangwai henba tharamba popi pambi sing yanthatuna mangan kre Mukhyamantri hai popi thanaba lawmi singidamag popi thanba tohalaga atopa senthok leiba mahi marong sing thanaba sarkar gi thorang lei masigidamag rajya gi horticulture amasung soil conservation bibhagna cultivation of horticulture crops as an alternative to poppy cultivation in hill areas haba thorang am ing 2018 ki paikhatuna lakli Mukhyamantri hai masigi mathakta Mokai atopa senthok lambi ama pinabagidamag alternative livelihood for poppy farmers with permanent terrace cultivation on Jum lands through integrated approach in the hill district of Manipur haiba lupa koti sani humpusang na paikhat kadab anoba project ama Rajya Planning Department ki kuthangda donor mantralay da thakre Mukhyamantri Nongthaman Biren Hairi Manipur da yungang yolhanabagi matang da yengsinab expert committee ama semle Manipur Vidhan Sabha ngarang Congress ki keranjin hanglapa wahang amgi pakhumda Mukhyamantri hai committee ki report thas ki manungda sarkar da pikhatlakani report adugi matung ina aina yaba mongda yu yolhanaba tangai phadaba thabak sing sarkar na lokhatkani Mukhyamantri hai Manipur gi sengmai amasung androna singma mafam singda sungliba yu sing asi aina yaba mongda yolhanaba su sarkar gi thorang lei Masigi matang da su expert committee amna kumna yengsili committee ki report ek phangbaga paikhat pamthoba thabak sing sarkar na paikhat kani Mukhyamantri Nongthaman Biren hairi Manipur Conservation of Pedile and Wetland Act 2013 ki makhada lawphom da ain kaiba mongna thabak chatharambagi damak punna case 2013 lawkhatle makhoi mathakta ain gi oiba kai thabak paikhat pa yabagi haibadu sarkar na khanari Mukhyamantri hai Lawpham singda mayam gi kangadaba thabak thorom kya pakhat padadi ek asina komthokli Mukhyamantri Nongthaman Birena Manipur Vidhan Sabha da haikre Manipur gi mahausadgi laijaraklaba masana sing jokhatnaba sarkana akhanaba thorang lawkhatle khumukcham joy kesana pukhalakpa wahafam amagi matangda Mukhyamantri hai Rajya ki tongaton mahitam pham sang samaromda mahausadgi laijaraklaba masana sing thang ta amade mungna na singba yokhatnabagi damak lupa koti ama lak yankhai gi senpham kaithokle masi masana sing aduga mari leinaba khusu khulai ni singba leinabani Mukhyamantri hai Ukhrul amasung Senapati jila sing asi mukna masana da yamna thawa yawba jila singni maram aduna masana asibu jila sing asida yokhatnabagi damak sarkar na akhanaba miyeng sangli Ahan bigi oina Senapati jila da mungna masana khaki oiba stadium ama semgat pahore masi lupa koti taret lakun changna paikhat pani tabi riba pawasi Akashbani Imphal dagini Nagaland na nephew Riobu amukhana Nationalist Democratic Progressive Party NDPP Legislature Party ki lusing moina khankre Kohima da ngarang pangthoki ba miphamda mikhalda mai paklaba sadhasa singna Sri Riobu anoba sarkar ki lusing ahinbada mot amat to oina yanakhi NDPP Legislature Party na Nagaland da santi amasung sakhatpa porakna bahona basu warip lawkhi Malam ini pikir nimit ke mai lene nanga si New Delhi Bigyan Bhavan da pangthokpa Swa Sujal Sakti Sanman Tharomda ising amasu lunan bagi lamda singtha ningai oiba thabak tawa nupi singbu ikai khumda bu utkani Tharomdu da Rashtrapati Draupadi Murmu amasung Kendra gi Jal Shakti Mantri su saruk yagani Imphal ki tayal patalaiba Master Complex and mitmangani chatharakpa National Science Day palan thorom ngasi loisilagani loisin bagi thorom da tongan ba competition singi mana mathum su yen thokani
Yangkai Matoi Suba All Manipur Sumang Lila Festival gi for lau thokle nupa gi kanglupta lamjingba Artist Association gi panthau sangai na Best Production aduga Sangai Artist Association gi Arwan Bawari na Second Best Production tare. Sangai Artist Association gi KB Moirang Sana Best Actor aduga lamjingba Artist Association gi El Boina Best Actress tare. Sangai Artist Association gi James Cycrojam amasung Iramdam Manipur Artist Association gi KB Sana Nepram na mathangsina Male Voice amasung Female Voice gi Best Playback Singer oire. Moirang College nga District Skill and Employment Mela ma pangthokre Bisnupur Jila gi Deputy Commissioner Laurima Bikram Singh na hawdokpe mela adu da stall kunthani toy hangduna tongan ba polam kya utki. Kangpupi Forest Division ngarang Cycle Subdivision gi ngamne manakta leiba tol thangi singsang jingsingda ain kaiba mongda tharma pupi pambe singyan thatkre punalam ekar ani makhairomda tharama pupi pambe singyan thatrumanghan khi. Ngasi phongwa pause simoro pau singda ma hawjik Wahengbam Washington leire Washington. R.K Gorani Manipur Bidhan Sabha Mifamgi Pauna ngasi phongba pause singima roiba pau oiri. MLA Humphumak War on Drugs Kilanmi Oinaba Raja Bidhan Sabana Warep Laukre Haiba Pau Pausia Mada Headline Toduna Pungnari Huyalan Pauda Pau Sigaloina Raja Bidhan Sabha Mifam Matam Kaktane Tokibagi Pau Ahan by Headline Tori Pau Sigaloina Sanale Pakta Manipur Langak na Sangshiliba Drug Kilanjangda Politics Sangloi Haiba Mukhyamantri and Biren Giwafam Ahan by Headline of Fungli Imphal Presta Drug Kamari Lainaba Casing that Senabasing and Gimatung in a Serak Pangani, have a Mukhyamantri Wafam, and by headline only. Pongna Pamda, Gari Huranba, Amasung, Drug La Lonbagi Tabakasi, Community Ani Ohumna Tauri, Aduga, Morning Well, Imphal Free Press, Amasung People's Chronicle Dana, Liquor Policy Panel Report, Ha Sigi Manunda, Pikalakani, have a Mukhyamantri Wafam Singh, headline Toduna Fonari. MLA Humphumak Trucky Warrior ni haiba Mukhyamantri Wapamashi Huyalan Paugishu Ahanba headline Pau Oiri. Sangai Express Manipuri edition da Tarani Shuba Manipur Legislative Assembly gi Ahum Suba Session Matam Kaktan Yetokre haiba Paugaloinana Tolopta Chadani Pumari Development Workta Chada Yankai Tadai haiba Mukhyamantri Wapam Chauna headline Tori. Hanagi Mukhyamantri Amadi Birodi Lusingba Okram Ibo Bising Sabata Pongdo Kiba Wapam Shu Pauche Kara de headline Tori Saukat Thorangda Misang Mikai Nai Biganu Haiba Pau Sangai Express ki English Amasu Manipuri edition animakta headline Tori Congress Langak Matamda Sing Tam Yana da Balaite Manipur Kaiba Tabak Tingbagi Sounding Lam Gani Haiba Shri Bo Bigi Wapam Irei Pakya Han by headline Pau Oiri Huyalan Pau Dasu Congress Langak Matamda Sing Amasung Tam Nungshina da Balaikide Haiba Shri Bo Bigi Wapam headline Tori Manipur Appropriation Bill yan abayautana pass thokre haiba paugaloinana Manipur da gari huran bagi geng khutpu lairakli ba simutat naba akan ba lo ama CMC haiba MLA KS Joy Kishan gi wafam Isel Express ta headline tori chawkhat thorang gi thabak singda compromise tawroi boundary line da signboard thesilaga Boundary Lana Signboard Tesilaga District Maming Tonjinba Yaroi Haiba Shri Biren Giwapam Shu Naharugi Tokdangda Ahanba headline Toduna Pongli Surchanpur da Pongba Maswana Thar Amadi Manipur Express ta Manipur Bidhan Sabagi budget Mipamda War on Drugs Kimatangda Private Member Resolution Pass Tokre Haiba Paugaloinana Mipam Matam Kaktana Yetokre Haina headline Tori Nisil Tuil Tudana Raija ki budget ki chadani phumari tolopta aduga chada yankai taruk na chawkhat thorangi thabukta season nai haiba Mukhyamantri na Raija Bidhan Sabha da phongdok kiba wafam headline tori Tamenglong da phongba Tamenglong Times ta Bidhan Sabha gi mifam matam kaktana yethokiba amadi post office ki employees singi matam kaktaba sirwa strike haukiba gi pau headline da phongli Senapati gi Hills Hornbill Express ta Raija Bidhan Sabha da War on Drugs ki private member resolution pass taukiba Mars Loiba Paubada Liquor gi Ain gi Matang da Expert Committee gi report Pikalakani Haiba Mukhyamantri gi Wafam Amadi Kohima Mau Market Maisak pada Mukhyamantri N Biren na Tengbang Pi bagi Pau Sing Maruiba Pau Aina Phongli Gorani Thagatchiri Washington Aroibada Maruiba Pau Amukhana Manipur Bidhan Sabana War on Drugs campaign mai pahana bagidamak MLA Humphumak Drugs Warrior oina warep laukre Mukhyamantri Nongthaman Biren Hairi Manipur ki mau sadgi lejarak laba masana singjong khatnaba sarkana akhanaba thorang lokhatle amasung
नागालैंड नैफ्यू रियोबू NDPP लेजिस्लेचर पार्टी की लुसिंग अइना खनख्रे पाउ लोइजरे।